Manipuri wari pambi sene na pumna makku taram noksari Thailand ki phungawari ama amuk miyam da khudol tamjarake phungawari sigi mamingna ningthau macha wichit amasung ningthau macha nupi snogi wari haibasini taminarasi ningthau macha nupa wichit chinda Thailand da laiba fajaraba sahar nakon norparat ningthau gi machani ningthau macha nupa wichit pokpada panji yenglami panji na ningthau macha nupa dugi maramda kupna yenglaba matungda sor sangna honduna tuminna laikirami ningthau na maramdo khangningduna kari tawrabage haina hanglami panji duna hairami nahan mukki mapokta angang asina lai gi lilama halami masigi fataba pholna angang asigi mapunsida soifadraba tangkak amada sahi taret siduna laigani adubu mahak amuk hingalaktuna masak matau fajarabi ningthau macha nupi amaga luhongani ningthauga maharani gado wado tabada ngaklami amasung yamna seksina ningthau macha nupa adubu yengsilami nongma ningthau macha nupa aduna laikolgi sidai amada laiba apakpa nung amada famlami mahu chenba lil amana nungdugi mathakta laibado ningthau macha nupa aduna uramde mahakna changsilakpa matamda wichit ki masada lil aduna chiklamni ningthau macha nupa wichit kudakta sirami ningthau amasung maharani do mathwai yamna warami panji duna makhoida ningthau macha nupa dugi asiba masado laikol du da seksinna yumgumba ama saraga thamnaba hairami mafam du da mahakku sahi taret thambigadabani ningthauna asiba masado yamna seksinna ngak senduna thamlami ningthau macha do sirabasu ahingba mina hippagumna masado tagat tagalami matam pumnamakta miyoibagi tamkhraba laibagase khetokpa yadana lai ningthau macha wichitki lamsiga yumlonaba leibak roman sai ningthaugi masak matau fajarabi macha nupi ama poklami angang ase pokpa matamda angakpa matau ama urami ningthau macha nupi ase isno haina khangnaba yamna thotpa pambi machet machetna semba manba apikpa fajaraba yum amada leirami isai sakpasingna yamna nungsiba konthokta isai saklami amasung pokpada ngairiba angangdo noklami adudagi angakpa matau yummado mangkhirami ningthau amasung maharani na angang dugi maming isno noi ruangam kaurami masigi arthadi fajarba yumgi apikpa isno haibani ningthau macha nupi do nongma nongmagi jawraklami amasung masagi sahi 15 surakpada magi tungi laibak leplagadawriba borgi matangda panji yenglami panji duna kupna yenglaba matungda hairami nupi macha se kudakta thadokhidrabadi mahakna ningthau amasung leibakki fattaba mangtang ingai oiba kaya purakani mahakna asiba ningthau macha amaga luhongani hairiba ningthau macha se mahakki angakpa sakti na hingathangani maram aduna mahak se thunamak leibak asidagi thadokhigadabani mado tabada ningthau amasung maharani do mathwai yamna warami panji dugi mayokta makhoina kaigumba amata sutauba pamlamde maram aduna macha nupi dugi maraibak adugi damak jangal da thadokpa tarami fi mayom amaga loinana ningthau macha nupi ado asuppa jangal da thamlami ningthau macha nupi duna akhuba lambel tada sagol tongba mitana satpa yaba gari di satpa yadaba lambi amada chatlami sargagi lai indrana nupi macha dugi mataudo uraga tuminna laithokpa ngamlamde mahakna ahal oiraba muni amagi mawong laurami indrana ningthau macha nupi isno amasung ningthau macha nupa wichitki tamlakpa laibakto khanglami mahakna kaptuna laiba ningthau macha nupi dubu themjinbirami amasung thauna hapiraduna hairami icha nupi aina piriba hidak se lau nangna karigumba narakpada hidak khajiktang nangi naraibakta tayu nahak thunamak navu fagani mahakna karigumba asiba hakchang thengnarabasu hidak mahi asina hakchang aduda tayu aduga iruja thokpiyu asiba hakchang do hingalakani ningthau macha nupi do mado tabada yamna ngaklami amasung hidak to cheksinna thamjilami
ꯑꯍꯜ ꯑꯣꯏꯔꯕ ꯃꯨꯅꯤꯗꯣ ꯃꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯛ ꯊꯤꯕꯤ ꯀꯨꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯨꯂꯥ ꯑꯁꯦ ꯂꯤꯟꯅ ꯆꯤꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯛꯇꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯒꯠꯍꯜꯂꯝꯃꯤ꯫ ꯀꯨꯂꯥꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯨꯂꯥꯅ ꯍꯥꯏꯖꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯂꯥꯗꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯤ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯒꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣ ꯑꯃꯁꯨꯡ ꯀꯨꯂꯥꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄ ꯅꯥꯀꯣꯟ ꯅꯣꯄꯥꯔꯠ ꯍꯥꯏꯕ ꯂꯝꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯆꯍꯤ 8 ꯁꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯩꯀꯣꯜꯗꯨ ꯉꯥꯛꯂꯤꯕ ꯃꯄꯨꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯃꯐꯝꯗꯨꯗ ꯆꯪꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯆꯪꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯩꯀꯣꯜ ꯉꯥꯛꯂꯤꯕꯗꯨꯗ ꯃꯍꯥꯛꯄꯨ ꯀꯥꯗꯨꯗ ꯃꯊꯟꯇ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯂꯥꯗꯤ ꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯏꯔꯨꯖꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯤꯗꯥꯛ ꯃꯍꯤꯗꯣ ꯇꯩꯕꯤꯔꯝꯃꯤ꯫ ꯍꯤꯗꯥꯛꯇꯣ ꯇꯩꯕ ꯂꯣꯏꯔꯛꯄꯗ ꯂꯤꯜꯒꯤ ꯍꯨꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯑꯁꯥꯕ ꯃꯅꯝ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯗꯣ ꯏꯪꯅꯅꯕ ꯑꯃꯨꯛ ꯍꯟꯅ ꯏꯔꯨꯖꯊꯣꯛꯀꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯗꯣ ꯂꯧꯊꯣꯛꯇꯨꯅ ꯏꯔꯨꯖꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯀꯨꯂꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯍꯤꯡꯒꯠꯂꯛꯄꯒꯤ ꯈꯨꯗꯝ ꯐꯪꯂꯛꯄꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯀꯨꯂꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯠꯇ ꯂꯧꯁꯤꯡꯒꯤ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯨꯅꯃꯛ ꯃꯥꯒꯤ ꯃꯐꯤꯗꯣ ꯍꯣꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯖꯣꯜꯗꯣ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯒꯠꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯔꯒꯒꯤ ꯏꯁꯩꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯛ ꯊꯤꯔꯕꯤ ꯀꯨꯂꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯨꯝ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯤꯡꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯅ ꯁꯔꯒꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯀꯨꯂꯥꯅ ꯃꯥꯒꯤ ꯃꯐꯤꯁꯤꯡꯗꯣ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯨꯂꯥꯗ ꯃꯥꯒꯤ ꯃꯐꯤꯁꯤꯡ ꯑꯗꯣ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯂꯥꯅ ꯃꯍꯥꯛꯄꯨ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯗꯨꯅ ꯆꯠꯈꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯄꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯨꯂꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯤꯅꯥꯏꯒꯨꯝꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯅ ꯍꯤꯡꯒꯠꯂꯛꯄꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯁꯅꯣꯕꯨ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯁꯨꯡ ꯀꯨꯂꯥꯅ ꯏꯁꯅꯣꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯨꯂꯥꯕꯨ ꯇꯥꯟꯊꯣꯛꯄꯗꯤ ꯇꯧꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯁꯨ ꯀꯨꯂꯥꯕꯨ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯅ ꯍꯥꯊꯨ-ꯍꯥꯊꯨꯅ ꯂꯨꯍꯣꯡꯕ ꯇꯧꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯏꯁꯅꯣꯗꯤ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯉꯥꯅꯨ ꯌꯦꯟꯁꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯨꯂꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯃꯠꯇꯒ ꯋꯥ ꯉꯥꯡꯅꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀꯨꯂꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯨꯔꯦꯜꯗ ꯍꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯨꯂꯥꯗ ꯍꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯃꯩ ꯍꯨꯏꯗꯦꯝ ꯁꯥꯕ ꯐꯤꯔꯥꯜ ꯑꯃ ꯊꯦꯠꯅꯅꯕꯒꯤꯗꯃꯛꯇ ꯐꯤ ꯃꯆꯦꯠ ꯑꯃ ꯃꯆꯨ ꯁꯪꯅꯅꯕ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯐꯤꯔꯥꯜꯗꯣ ꯀꯝꯗꯧꯅ ꯃꯆꯨ ꯁꯪꯒꯗꯒꯦ ꯑꯃꯁꯨꯡ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯨꯂꯥꯗꯤ ꯃꯗꯣ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯥꯎꯔꯗꯨꯅ ꯐꯤ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯨ ꯁꯪꯅꯅꯕ ꯃꯍꯤ ꯑꯗꯨꯁꯨ ꯂꯪꯊꯣꯔꯛꯄꯗ ꯂꯩꯕꯥꯛꯇ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯏꯁꯅꯣꯅ ꯁꯦꯒꯥꯏꯔꯕ ꯐꯤ ꯃꯆꯦꯠꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯨ ꯁꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯨ ꯁꯪꯂꯕ ꯐꯤ ꯃꯆꯦꯠꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯨ ꯁꯪꯂꯕ ꯐꯤ ꯃꯆꯦꯠꯁꯤꯡꯗꯣ ꯇꯥꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯤꯛꯇꯛꯅ ꯔꯥꯁꯤ ꯂꯩꯕ ꯐꯤꯔꯥꯜ ꯑꯃ ꯁꯥꯔꯝꯃꯤ꯫ ꯀꯨꯂꯥꯅ ꯐꯤꯔꯥꯜꯗꯣ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯏꯁꯅꯣꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯐꯤꯔꯥꯜꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯁꯥꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯀꯨꯂꯥꯕꯨ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯤꯗꯣ ꯍꯣꯟꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯤꯗꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫
ꯍꯤꯗꯨꯗ ꯇꯣꯡꯂꯤꯕ ꯑꯃꯅ ꯅꯤꯡꯊꯧ ꯃꯆꯥꯗ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯐꯕ ꯃꯤꯗ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯗꯨꯅ ꯃꯈꯣꯏꯗ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯗꯣ ꯀꯥꯎꯊꯣꯛꯄꯗꯒꯤ ꯍꯤ ꯑꯁꯦ ꯊꯧꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯇꯁꯦꯡꯅꯃꯛ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯂꯝꯃꯤ꯫ ꯀꯨꯂꯅ ꯈꯨꯗꯣꯜ ꯄꯣꯠꯀꯤꯗꯃꯛ ꯑꯉꯥꯡꯕ ꯅꯨꯡꯒꯤ ꯑꯆꯧꯕ ꯃꯆꯦꯠ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄꯁꯤꯡꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯄꯨꯝꯅꯃꯛꯇꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯗ ꯍꯤꯗꯣ ꯊꯥꯡꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯂꯝꯗꯦ꯫ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯉꯥꯅꯨ ꯑꯃꯁꯨꯡ ꯌꯦꯟ ꯃꯆꯥ ꯁꯦꯟꯅꯔꯤꯕꯤ ꯃꯉꯣꯟꯗꯗꯤ ꯍꯪꯂꯝꯂꯕ꯭ꯔꯥ? ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯑꯐꯕ ꯃꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯗꯨꯅ ꯏꯁꯅꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯏꯁꯅꯣꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯕꯗꯤ ꯃꯍꯥꯛꯅ ꯏꯁꯅꯣꯋꯨꯗꯀꯤ ꯑꯄꯤꯛꯄ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯄꯥꯝꯃꯤ, ꯌꯨꯝꯗꯨꯕꯨ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯕꯤꯔꯛꯎ꯫ ꯑꯉꯛꯄ ꯍꯥꯏꯖꯕ ꯑꯃꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨꯗ ꯍꯤꯗꯣ ꯊꯥꯡꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯏꯔꯥꯏ ꯂꯥꯏꯅ ꯍꯧꯖꯤꯛꯇꯤ ꯊꯥꯡꯕ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯀꯨꯂ ꯑꯁꯦ ꯂꯧꯅꯝ ꯇꯧꯕ ꯃꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯤꯡꯒꯠꯍꯟꯈꯤꯕ ꯃꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯅꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯍꯤ ꯑꯗꯨꯅ ꯔꯣꯃꯥꯟꯁꯥꯏꯒꯤ ꯂꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯠꯇꯨ ꯂꯩꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯣꯃꯥꯟꯁꯥꯏꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯒꯤꯗ ꯆꯠꯂꯝꯃꯤ꯫ ꯇꯧꯕꯤ ꯑꯃꯁꯨꯡ ꯀꯩꯊꯦꯜꯗꯗꯤ ꯀꯅꯥꯃꯠꯇꯅ ꯏꯁꯅꯣꯋꯨꯗꯀꯤ ꯐꯖꯔꯕ ꯑꯄꯤꯛꯄ ꯌꯨꯝꯗꯣ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯂꯝꯗꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯅꯤꯡꯊꯧꯗ ꯏꯁꯅꯣꯋꯨꯗꯀꯤ ꯑꯄꯤꯛꯄ ꯌꯨꯝꯗꯣ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯃꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯄꯣꯠꯁꯦ ꯄꯥꯝꯂꯤꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯏꯁꯅꯣꯋꯨꯗꯀꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯕꯨ ꯄꯥꯝꯂꯤꯕ ꯃꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯋꯤꯆꯤꯠꯇ ꯏꯁꯅꯣꯋꯨꯗꯀꯤ ꯑꯄꯤꯛꯄ ꯌꯨꯝꯗꯣ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯋꯤꯆꯤꯠꯀꯤ ꯍꯤꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯅꯤꯈꯛ ꯈꯨꯗꯣꯜ ꯄꯣꯠ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯈꯪꯂꯨꯅꯅꯕ ꯌꯦꯡꯂꯨꯅꯅꯕ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯁꯅꯣꯋꯨꯗꯀꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯗ ꯄꯤꯔꯨꯅꯅꯕ ꯔꯣꯃꯥꯟꯁꯥꯏꯗꯒꯤ ꯂꯥꯛꯄ ꯃꯤ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗ ꯏꯁꯅꯣꯒꯤ ꯑꯄꯤꯛꯄ ꯌꯨꯝꯗꯣ ꯑꯆꯧꯕ ꯀꯣꯅꯨꯡ ꯑꯃ ꯑꯣꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯅ ꯀꯣꯅꯨꯡꯗꯣ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯣꯡꯁꯤꯡ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯂꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯑꯁꯦꯡꯕ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯃꯅꯨꯡꯗ ꯆꯪꯍꯟꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯎꯅꯍꯜꯂꯨ꯫ ꯊꯣꯡꯁꯤꯡ ꯑꯗꯣ ꯃꯁꯥꯅ ꯍꯥꯡꯗꯣꯔꯛꯈꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥ ꯋꯤꯆꯤꯠꯅ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯒ ꯎꯅꯔꯝꯃꯤ꯫ ꯋꯤꯆꯤꯠꯅ ꯏꯁꯅꯣꯗꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯌꯥꯊꯪ ꯇꯧꯗꯨꯅ ꯁꯚꯥꯗ ꯃꯤ ꯄꯨꯜꯍꯜꯂꯝꯃꯤ꯫ ꯀꯨꯂꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯆꯨꯝꯕꯗꯣ ꯈꯪꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯣ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯔꯥꯜꯗꯨꯒꯤ ꯗꯟꯗꯤ ꯄꯤꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯊꯣꯠꯂꯤ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ꯫ ꯃꯍꯥꯛꯅ ꯀꯨꯂꯒꯤ ꯃꯔꯥꯜ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯀꯨꯂꯗꯣ ꯌꯥꯝꯅ ꯂꯥꯞꯄ ꯖꯪꯒꯜ ꯑꯃꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯋꯤꯆꯤꯠꯀ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯁꯅꯣꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫